Elisaliamna USA Los Angelesda vacation ama laklami. Mahak asi Canada-gi student amani vacation asida mahakna Los Angeles USA-gi downtown da leiba Cecil Hotel mahak leiba tarammi. Aduga mahak asi wakhalgi oiba bipolar disorder kauba laina amani narammi. Aduga hariba laina asina maram oiraga mahak asi ka hena mood swing toba depression chatpa oram. Dubu matam asidadi mahakki masada karisu toram. Hotel asidagi mahakna January gi tang 13 2013 da thokhiba numit asidagi lip tongkhibadagi mahak thiba khangdana mang hapta ahum nairaba matungda hotel adugi tap water gi ising adu yamna ka hena motpa amadi namthiba oirakpadagi complaint laki mathak kakatuna isingi tengi amada yenglubada Elisaliam gi siraba hakchak tengi amada yaudun leiba thengnaki aduga yamna nglibadi mathakki roof asa solo dun lei solo laga Elisaliam na karamna changibano amadi tenki gi makhum adusu solo dun lei dugu mahanga lip tongbagi video amaso viral oirakhi video asita mahanga lip ki button kuding mahanga namki aduga mahanga karala gumba amaga wai sanabagi samso akuna uba fang